Miyang tabiriba pumnamakpu mandalay mana khurumjari. Tribe a debating society na matam gi program gi saruk ama oina Manipur gi puwari ga sagon na duna lakliba Manipuri folk dance changdamnabagi thoram ama sinjagadauri. Sahi kudingi liklam kaidana chatharakliba lai harauba saroi khangba thabal chongmana chingba thoram sing asi pandemic asina maram oiduna lepkhrabasu jagoi isaibu pamjaba khoidajaba singidamakta khanjaduna online gi kuthangda Manipuri jagoi changdamnabagi thoram asi sinjabani. Dance competition asi category ani thokna thamjari sahi tarani pangi mathak amadi sahi tarani pangi makhada leiba miyoi singna Manipuri folk dance changdamnaba asida saruk yabiba yagani. Dance competition asida saruk yabiga dawriba singna akuppa marol khangbinabagi-damak izariba number 7710862539 asida contact tobiro amadi Manipuri jagoi isaibu pamjaba khoidajaba singna ngahaktang oirabasu awaba pothaba oina program asi yengbiduna Manipuri folk dance bu yokhatpiru.